God na tin jike pan de sida. Semua ini tu. Koi. Pwede mo ba? Ay, sorry! Ini kita dulu. Ay, kami. Ay, no, gusto nga mag-pray. Hari yang aku belajar. Masih cake item singse Aeri's cakes and cookies. Wakai tel kutha bidagi. Ado hauzik ki oina di take away ga delivery khatang leizari ado yamna thuna date 13 lakliba 13 sidagi dukan oina hangdokcherani. Ado moigi hujik take away tawham sidi kano do done lamfel da oi Duga dukan sina kwakai tel kutha bi se sida oi rakadoba. Millennium gi su changi ba ba morang lek su phawdok pa ya ba adi kwaithel su chat khiba ba gi lambi ma champham am lebido. ꯑꯗꯨꯒꯤꯗꯨꯗ ꯆꯪꯉꯒ ꯂꯩꯗꯣꯏꯕ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯎꯅ ꯃꯃꯤꯡ ꯊꯦꯠꯂꯛꯑꯗꯤ ꯎꯔꯅꯤꯗ ꯍꯣꯏ ꯁꯤꯒꯤ ꯀꯦꯛꯀꯤ ꯐ꯭ꯂꯦꯚꯔꯁꯦ ꯁꯤꯗ ꯃꯦꯡꯒꯣꯅꯦ ꯁꯤꯒꯤ ꯌꯦꯜꯂꯣ ꯀꯂꯔ ꯁꯟꯐ꯭ꯂꯥꯋꯔ ꯐꯖꯕꯁꯤꯅ ꯁꯤꯒꯤꯁꯤꯅ ꯆꯣꯀ꯭ꯂꯦꯠꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯒꯣ ꯐꯖꯅ ꯍꯥꯞꯄꯤꯔꯛꯑꯦ ꯍꯦꯄꯤ ꯃꯥꯗꯔꯁ ꯗꯦ ꯊꯥꯕ ꯐꯖꯕ ꯑꯃ ꯍꯥꯞ ꯀꯦꯖꯤꯒꯤ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤꯅ ꯆꯨꯔꯣꯁ ꯂꯩꯔꯦ ꯁꯤꯅ ꯕꯦꯟꯇꯣ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯕ ꯁꯤꯁꯤ ꯀꯦꯛꯁꯦ ꯏꯇꯣꯝꯗꯒ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯑꯗꯨꯗ ꯁꯤ ꯆꯥꯕ ꯑꯗꯨꯒ ꯁꯤꯅ ꯀꯞ ꯀꯦꯛ ꯁꯤꯅ ꯖꯥꯔ ꯀꯦꯛ ꯑꯗꯣ ꯃꯌꯥꯝꯅ ꯁꯤ ꯑꯦꯔꯤꯁ ꯀꯦꯛ ꯑꯦꯟ ꯀꯨꯀꯤꯁꯇꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯨꯃꯥꯏꯅ keno customize to biningadi nini walingai da habiyo adum normal design sigumba min khatang thaba oiragana nong walingai da habigadaba aduga moigi Instagram page su Aeri's Cake and Cookies haraga durabane phone number su description da swapcher mage se swapcher mage menu su dum thoanjar mage ado mayam hawi hawte habadu ngasigidi surprise oina ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯟꯒꯠꯆꯔꯒ ꯉꯁꯤꯁꯤꯅ 이한 한바 에피소드 오이나 거기 커멘트 비비럭바 마얌기 마락다기 랜덤 오이나 칸깔라가 아둠 마얌 칸가우더비지 둠 칸깔라까도이니 호이 ngasi시나 아한 보이저도이네 케이크 얌 빠메 하이바 케이크 비디오기 커멘트기 칸갓자버네 아도 마뚱다수 아코이기 비디오 아마 헥다 ꯀꯧꯈꯠꯂꯒ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯀꯧꯕꯗꯤ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯈꯔ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯒꯦꯁꯇꯣ ꯀꯧꯁꯟꯖꯔꯒꯦ Hello guys! Ngasi cake chatoine. Hironga pyariga na kogiratana. Pyariga hiranga na ibani kogirapase yam nungaijai. Meitei Mukbang na kaino ibani se cake yam paame cake yam chope ba haidi paama hairaga khitang ka paama na te ba khillaga samai chaning bodo oyo. Hoi mangde khilame na charing bodo. Aina sunanda mana pinky. Hoi Meitei Mukbang gi video yam ga da moi video sin do amta chitha de ba atop mayam chapot mayam chaw su yeng ye ba do.
ꯀꯦꯛꯁꯤꯅ ꯈꯤꯇꯪ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯀꯦꯛ ꯆꯥꯅꯕ ꯄꯤꯕꯤꯔꯛꯏꯁꯦ ꯁꯨꯅꯗ ꯏꯕꯥꯅꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯏꯕꯥꯅꯤꯁꯦ ꯍꯥꯟꯅꯗꯤ ꯇꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯦꯛ ꯌꯥꯝ ꯄꯥꯝꯖꯩꯅꯦ ꯈꯪꯈꯤꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯒꯤꯅꯦ ꯀꯦꯛꯁꯦ ꯆꯥꯁꯦꯅ ꯀꯧꯕꯤꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯣ ꯀꯦꯛ ꯄꯥꯝꯃꯦ ꯑꯩꯈꯣꯏꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯖꯅꯤꯡꯕ ꯃꯤꯗꯣ ꯄꯤꯖꯅꯤꯡꯕꯗꯣ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯥꯗ꯭ꯔꯕꯗꯤ ꯍꯧꯔꯁꯦ ꯍꯧꯗꯣꯔꯦ ꯍꯧꯖꯤꯛ ꯆꯤꯌꯔꯁ ꯍꯥꯎꯋꯦ ꯍꯣꯏ ꯃꯅꯨꯡꯗ ꯆꯦꯔꯤ ꯍꯣꯔꯦꯟ ꯀꯦꯛ ꯆꯩꯕ ꯍꯧꯕꯗꯣ ꯑꯩꯁꯦ ꯄꯨꯂꯞ ꯆꯪꯉꯅꯤ ꯐ꯭ꯂꯦꯕꯔꯁꯦ ꯃꯈꯜ ꯃꯈꯜ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯅꯪ ꯑꯃꯇꯪ ꯆꯥꯎ ꯅꯣꯡꯃꯗ ꯄꯥꯎ ꯁꯤ ꯃꯆꯥꯒꯤ ꯑꯩ ꯆꯥꯗꯣꯏꯅꯦ ꯁꯤꯁꯦ ꯀꯩ ꯐ꯭ꯂꯦꯕꯔ ꯃꯦꯡꯒꯣ ꯃꯦꯡꯒꯣ ꯐꯖꯗ꯭ꯔꯥ ꯀꯩꯅꯣꯁꯦ ꯑꯗꯣ ꯑꯩ ꯅꯕꯥꯅꯤ ꯋꯥꯟꯕ ꯍꯩ ꯌꯥꯝꯃꯟꯗ꯭ꯔꯣ ꯅꯕꯥꯅꯤ ꯑꯃꯥꯏꯅ ꯃꯨꯟꯅꯤꯡꯉꯦ ꯂꯩ ꯄꯨꯔꯥ ꯃꯦꯡꯒꯣ ꯃꯩ ꯊꯨꯝꯁꯨ ꯊꯨꯝꯕ ꯃꯔꯛꯇ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕ ꯊꯤ ꯍꯥꯎꯋꯦ ꯍꯥꯏꯕ ꯍꯩꯒꯤ ꯇꯥꯏꯞꯇ ꯑꯃ ꯌꯥꯎꯋꯦ ꯁꯤꯝ ꯆꯥꯎ ꯌꯦꯜꯂꯣꯁꯤ ꯆꯥꯅꯤꯅ ꯁꯤꯅ ꯃꯦꯡꯒꯣ ꯐ꯭ꯂꯦꯕꯔꯅꯤ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦꯀꯣ ꯍꯣꯏ ꯁꯣꯞ ꯌꯥꯝ ꯑꯣꯏ ꯃꯅꯨꯡꯗ ꯑꯣꯏꯅꯤꯅ ꯃꯥꯏ ꯅꯝꯃꯕꯣ ꯅꯝꯃꯦ You so fast ꯄꯣꯠ ꯊꯨꯅ ꯆꯥꯊꯣꯛꯇꯣꯏꯅꯦ ꯄꯣꯠ ꯊꯣꯡꯒꯠꯂꯛꯀꯅꯤ ꯑꯩ ꯌꯥ ꯆꯥꯒꯦ ꯀꯔꯤ ꯍꯧꯖꯤꯛ ꯂꯣꯛꯑꯕ꯭ꯔꯥ ꯀꯛꯄꯁꯦ ꯍꯥꯞꯄꯛꯎꯀꯣ ꯍꯥꯎꯋꯦꯕꯣ ꯁꯤꯁꯦ ꯀꯩ ꯐ꯭ꯂꯦꯕꯔ ꯅꯣꯏꯕꯥꯅꯤ ꯉꯝꯗꯕ ꯑꯗꯨꯝ ꯆꯥꯎ ꯆꯥꯒꯦ ꯇꯥꯔꯦꯀꯣ ꯃꯩꯁꯤ ꯀꯩ ꯐ꯭ꯂꯦꯕꯔ ꯃꯦꯡꯒꯣ ꯐ꯭ꯂꯦꯕꯔꯅꯦꯕ ꯚꯦꯅꯤꯂꯥ ꯍꯥꯏꯖꯜꯂ ꯃꯥꯜꯂꯦ ꯍꯥꯏꯖꯜꯂꯣ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯁꯤꯅꯦꯕ ꯃꯥꯗꯣ ꯁꯤ ꯆꯥꯅꯤꯡꯉꯦ ꯁꯤ ꯆꯥꯁꯦ ꯆꯥꯎ ꯃꯥ ꯁꯤꯁꯦ ꯄꯨꯂꯞ ꯊꯝꯕ ꯌꯥꯔꯦ ꯃꯆꯥ ꯁꯦꯝꯗ ꯆꯥꯎꯅꯦ ꯃꯆꯥꯁꯦ ꯍꯥꯎ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯆꯥꯕꯗꯣ ꯀꯦꯛ ꯍꯨꯝ ꯊꯝꯃꯒ ꯈꯨꯠ ꯄꯨꯜꯂꯒ ꯍꯥꯏꯇꯥꯔꯦ ꯆꯤꯛꯑ ꯆꯥꯕ 이만이 많이 짜세요. 달 좀 짜증이에요 많이 ꯃꯣꯏ ꯀꯩꯗꯣ ꯐꯖ ꯐꯖꯗ꯭ꯔꯥꯒ ꯄꯤꯡ ꯀꯣꯠꯂꯒ ꯃꯣꯏ ꯐ꯭ꯂꯣꯛꯀ ꯁꯦꯠꯂꯒ ꯇꯧꯕ ꯑꯉꯥꯡ ꯑꯃꯃꯛꯇ ꯑꯩꯒ ꯂꯣꯏ ꯃꯥꯟꯕꯅꯤ ꯃꯥꯏꯅ ꯕꯪ ꯕꯪꯒ ꯂꯥꯎꯔ This is churros 맛이 churros 하와이 짱 야 아이스 케이크 왜 자꾸 왜 아직 안 보여 욕서야 이러고 봐 frozen let it go Let it go, let it go. 케이크 뭐야 비엔더리 말이야 맛이 잘하고 분식이 짜게 되고 케이크 케이크 무슨 찜도 진짜 하 스푼 내는 거 찾아야 하와이 진짜 하와이 커피 Smile đâu rồi nè Smile đâu rồi Smile đâu rồi 그래 한 번이냐 그래 하면 손자 대봐 그래 잘 나와 지금
ꯈꯔ ꯆꯥꯔꯒꯦ ꯂꯥꯛꯄꯅꯦ ꯅꯣꯂꯦꯖ ꯑꯝꯇ ꯂꯩꯅꯔꯗꯤ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯒꯥꯏꯁ ꯑꯩꯅ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯔꯦ ꯁꯤ ꯀꯦꯛ ꯑꯣꯏꯔꯣ ꯀꯩꯅꯣ ꯆꯥꯁꯦ ꯁꯤ ꯆꯥꯁꯦ ꯖꯥꯔ ꯀꯦꯛꯅꯤ ꯁꯤꯅ ꯃꯌꯥꯝ ꯖꯥꯔ ꯀꯦꯛ ꯎꯔꯤꯔ ꯎꯗ꯭ꯔꯤꯔ I don't know ꯑꯗꯨ ꯇꯦꯁ ꯈꯔ ꯐꯪꯉꯦ ꯐꯪꯗ꯭ꯔꯕꯅꯦ ꯃꯥꯏꯗ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯅ ꯀꯦꯛ ꯄꯥꯝꯕꯩ ꯆꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯀꯩꯅꯣ ꯇꯧꯕ ꯑꯆꯥꯄꯣꯠ ꯆꯥꯎꯁꯦꯅ ꯆꯪꯕ ꯑꯗꯩꯗ ꯀꯦꯛ ꯆꯥꯁꯦꯅ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯉꯝꯃꯤꯅꯦ ꯀꯦꯛ ꯆꯥꯕ ꯆꯠꯄꯩꯗꯃꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯉꯝꯃꯤꯅꯦꯕ ꯀꯦꯛꯁꯦ ꯌꯥꯝ ꯄꯥꯝꯖꯒꯦ ꯑꯝꯇ ꯃꯅꯨꯡꯒꯤꯁꯦ ꯑꯩꯅ ꯑꯂꯨ ꯁꯥꯛꯅꯦ ꯂꯩꯔꯨꯕ ꯑꯊꯨꯝꯕꯤ ꯑꯣꯏꯅ ꯑꯂꯨ ꯁꯥꯛꯄꯨꯗꯤ ꯌꯥꯎꯔꯣꯏꯀꯣ ꯈꯪꯉꯤꯀꯣ ꯑꯗꯨꯁꯨ ꯁꯨꯝ ꯃꯥꯟꯕ ꯀꯦꯛꯇ ꯂꯨ ꯁꯥꯛ ꯋꯥꯡꯈꯠꯂꯛꯑꯕꯅꯤ ꯂꯣꯟꯒ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯑꯅꯤ ꯑꯃꯥꯕꯁꯦ ꯁꯤ ꯈꯔ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯥꯟꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯏ ꯃꯃꯥꯡꯗ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯊꯝꯃꯒ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯃꯁꯥꯅ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯁꯦ ꯂꯥꯏꯇꯤꯡꯗꯩ ꯀꯩꯗꯒꯤ ꯍꯣꯏ ꯂꯥꯏꯇꯤꯡꯗꯩ ꯀꯩꯗꯒꯤ ꯃꯣꯏꯅ ꯊꯝꯕ ꯈꯣꯠꯄꯗꯨꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯌꯦꯕ ꯃꯣꯏꯗ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯃꯥꯟꯖꯕ ꯁꯥꯔꯤ ꯑꯗꯨ ꯅꯪ ꯁꯤ ꯂꯣꯏꯁꯜꯂꯛꯑꯣ ꯑꯣ ꯕꯥꯕꯥ ꯅꯕꯥꯅꯤ ꯑꯣꯛꯇꯦ ꯆꯥꯎ ꯆꯥꯅꯤ ꯚꯥꯏ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯏ 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 ꯋꯥꯕ꯭ꯔꯥ ꯍꯣꯏ ꯚꯥꯏ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯔ ꯚꯥꯏ ꯁꯦꯡꯅ ꯋꯥꯏ ꯚꯥꯏ ꯁꯤꯁꯦ ꯐꯅꯌꯥꯝ ꯆꯥꯊꯣꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯅꯦ ꯁꯤꯐꯧꯁꯨ ꯂꯣꯏ ꯆꯥꯔꯅꯦꯕ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯔꯦ ꯃꯣꯏꯒꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯀꯦꯛꯀꯨꯝꯕ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯟꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯃꯣꯏꯅ ꯀꯦꯛꯁꯤꯕꯨ ꯂꯦꯝꯍꯜꯂꯤꯁꯤꯕꯨ ꯀꯥꯏꯅ ꯈꯟꯕꯗꯣ ꯆꯥꯔꯀꯥꯟꯗ ꯈꯪꯅꯦꯕ ꯆꯞ ꯂꯦꯝ ꯇꯪꯈꯥꯏ ꯂꯦꯝ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯌꯥꯎꯔꯝꯃꯗꯤ ꯀꯥꯏ ꯈꯜꯂꯦ ꯍꯣꯏ ꯍꯥꯏꯗꯤ ꯆꯥꯕ ꯉꯝꯗꯦꯗꯅ ꯍꯥꯏꯗꯤ ꯀꯦꯛꯁꯦ ꯂꯦꯛꯊꯣꯛꯄ ꯄꯣꯠꯅꯤꯅ ꯍꯥꯎꯋꯦ ꯆꯨꯔꯨꯞ ꯆꯥꯗꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯇꯦꯛ ꯗꯣꯅꯠ ꯃꯇꯦꯛ ꯐꯦꯚꯔꯦꯠ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯚꯥꯏ ꯍꯥꯎꯕ ꯍꯥꯎꯔꯗꯤ ꯌꯥꯔꯦ ꯚꯥꯏ ꯐ꯭ꯂꯦꯚꯔꯗ ꯑꯩ ꯐꯦꯚꯔꯦꯠ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯣꯏ ꯀꯦꯛ ꯑꯣꯏꯔꯗꯤ ꯂꯣꯏ ꯆꯥꯏ ꯀꯦꯛ ꯑꯣꯏꯔꯗꯤ ꯂꯣꯏ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯁꯥꯎꯕ ꯁꯥꯎꯅꯔꯗꯤ ꯑꯗꯨꯝ ꯊꯨꯡꯅꯔꯦ ꯑꯗꯨꯝ ꯀꯦꯛ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯀꯦꯛ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯥꯏ ꯑꯩꯗꯤ ꯀꯛꯑꯦ ꯚꯥꯏ ꯆꯥ ꯅꯪ ꯌꯥꯎꯗꯧ ꯃꯥꯜꯂꯤꯔꯣ ꯑꯩ ꯀꯛꯄꯗ ꯑꯝꯇꯪ ꯆꯥꯕꯗ ꯄꯦꯟꯅ ꯆꯥꯕ ꯐꯥꯔꯁ ꯑꯦꯟ ꯂꯥꯁ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯅꯣ ꯐꯥꯔꯁꯇꯤ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯤ ꯀꯦꯛꯇ ꯌꯥꯝ ꯄꯦꯟꯅ ꯆꯥꯈꯤꯕꯒꯤ ꯑꯃ ꯍꯣꯏ ꯊꯝꯃꯒꯦ ꯚꯥꯏ ꯉꯝꯗ꯭ꯔꯕ ꯚꯥꯏ ꯏꯕꯥꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯑꯩ ꯈꯪꯉꯦ ꯑꯩ ꯅꯣꯛꯄꯁꯨ ꯉꯝꯃꯛꯇ꯭ꯔꯦ ꯅꯣꯏꯅ ꯚꯥꯏ ꯃꯊꯪ ꯀꯦꯛ ꯆꯥꯕꯗ ꯚꯥꯏ ꯂꯦꯝꯍꯜꯂꯦꯅ ꯁꯥꯎꯈ꯭ꯔꯔꯣꯏ ꯚꯥꯏ ꯃꯊꯪꯗ ꯀꯧꯔꯛꯑꯅꯨ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯃ ꯇꯧꯔꯝꯕꯁꯦ ꯀ꯭ꯂꯣꯖꯤꯡ ꯁꯦꯔꯃꯅꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯆꯥꯕ ꯉꯝꯗꯕ ꯈꯛꯇꯅꯦ ꯑꯊꯨꯝꯕ ꯃꯌꯥꯝ ꯑꯣꯏꯕꯒꯤ ꯀꯦꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯥꯒꯗꯕꯁꯦ ꯆꯥꯅꯤꯡꯉꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯆꯥꯔꯤꯁꯦꯀꯣ ꯀꯦꯖꯤ ꯊꯝꯃꯁꯨ ꯆꯥꯕ ꯉꯝꯅꯤ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯑꯗꯣ ꯍꯧꯖꯤꯛ ꯀꯦꯛꯁꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯃꯌꯥꯝ ꯂꯦꯝꯃ ꯂꯩꯔꯦ ꯆꯥꯕꯨꯗꯤ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯦꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯦꯛ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯌꯥꯝꯗꯣ ꯃꯃꯥꯡꯗ ꯃꯌꯥꯝ ꯈꯤꯜꯂꯒ ꯈꯤꯜꯂꯒ ꯆꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏ ꯗ꯭ꯔꯤꯝ ꯀꯝꯁ ꯇ꯭ꯔꯨ ꯇꯥꯔꯦ ꯗ꯭ꯔꯤꯝ ꯀꯝꯁ ꯇ꯭ꯔꯨ ꯇꯧꯔꯦ ꯑꯩꯈꯣꯏ ꯍꯦꯛ ꯆꯥꯔꯝꯗꯥꯏꯗꯨꯗ ꯃꯤꯍꯨꯟ ꯗꯪ ꯆꯣꯡꯈ꯭ꯔꯦꯕ ꯆꯣꯡꯉꯦ ꯑꯁꯦꯡꯕꯩ ꯆꯣꯡꯉꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯌꯥꯝ ꯄꯦꯟꯖꯔꯦ ꯍꯧꯖꯤꯛ ꯀꯦꯛ ꯃꯌꯥꯝ ꯆꯥꯕ ꯐꯪꯖꯕꯒꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯔꯠꯁꯦ ꯌꯥꯝ ꯄꯦꯜꯂꯦ ꯐꯨꯔꯤꯠꯁꯤꯁꯨ ꯐꯪꯉꯦ ꯃꯩꯇꯩ ꯃꯨꯛꯕꯥꯡ ꯃꯩꯇꯩ ꯂꯣꯒꯣꯒ ꯃꯨꯛꯕꯥꯡꯅ ꯊꯦꯠꯂꯒ ꯌꯥꯝ ꯐꯖꯩꯌꯦ ꯃꯣꯏ ꯐꯨꯔꯤꯠꯁꯤꯁꯨ ꯄꯦꯔꯅꯤ ꯀꯦꯛꯇꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯦ ꯃꯣꯏꯒꯤ ꯂꯣꯒꯣꯗꯨꯅꯦ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯑꯁ ꯚꯥꯏ ꯐꯅꯌꯥꯝꯗꯤ ꯆꯥꯔꯦ ꯑꯁꯦꯡꯕꯩꯅꯦ ꯑꯁ ꯊꯤ ꯆꯥꯎꯋꯦ ꯁꯤ ꯑꯁꯦꯡꯕ ꯍꯥꯏꯗꯤꯀꯣ ꯀꯦꯛꯁꯦ ꯌꯥꯝ ꯄꯨꯂꯞ ꯆꯥꯔꯦ. ꯇꯨꯡꯁꯟ ꯇꯥꯔꯗꯤ ꯆꯥꯛꯒꯤ ꯃꯃꯜꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ 이번에 흠브라 시케지 마카이 마카이 암자래 마카이 암자래 아무리 마카이 암자래 갑자기 자래 또 아니 자래 만ipuri puchida 마니푸르 여바니 umsamda 하나게 마카 ꯄꯦꯜꯂꯦꯕ ꯁꯤꯁꯦ ꯄꯦꯜꯂꯦ, ꯌꯥꯝ ꯄꯦꯜꯂꯦ ꯊꯤ ꯑꯗꯨꯅ ꯄꯦꯜꯂꯦ. ꯃꯣꯏꯅꯤ Thanks Piari and Hiran Yes, thanks to Piari and Hiran. we love you
mayam ibani yung lae mabani do pamung da longda ta kare 이 ibani ni chara rege tau ne ba do moi ni ngam da bu do ne mahau su sum yang ni ba mai ni cha ba yam hao sa yu bento ji ma ni si ma sit nan lo san biram me yam hao ma le ka kek fajan cha gre si su yam chongman ba gi ne ba ma ni is natra di yam sa ngang roi ho rage video se yam sang ni ba cha cha ge hao ba masha ji hao doi ma le ba 와 아빠 cream bun da hao ba cream yam yao ba ꯌꯥꯝ ꯍꯦꯛꯇ ꯊꯨꯝꯕꯁꯨ ꯅꯠꯇꯕ ꯖꯥꯠ ꯌꯥꯝ ꯇꯝꯊꯤꯅ ꯆꯥꯏ ꯀꯦꯛ ꯂꯧꯖꯤꯌꯣꯅꯦ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ sunflower loꯏꯅꯃꯛ kuba flower ongrꯦ ꯃꯆꯥ ꯃꯥꯅ ꯃꯆꯥ ꯍꯧꯔꯦ sorry cheers ai keno nate god nate injite pan desida Pura hinaw ai di ba man ko ni sa sa salom ni tois ai di god ramen ko ne fresh numile Fruta. Jag är hungrig. Ska jag hämta på mig då? Nej, gud. Sí. Sunanda gitu ini apa lah kau cara menerima. Ayo cakap. Ya lah. Ya. Saya juga kasih kat Ayam ni. jadi ni. Aduh, macam ini tu biu bisa sampai kan mangam dah ini. Ayam kok tum thua helmet upsal laga thau jalan. Mang thau ra. Mana tu pak? Blue ke ya? How about? Rồi. Kitang sabi sa table ini dole puksin. Mo inin kamay na ulo kang din. Ay, cakap niya. Ay, siya mahal sa pangway kayo. Ay, siya ito yung maaw. Kung na pa dyan mag-charge nito. Ya, ini ya. Revive dia. Mantap. Futsal masih. Ini mil oleh meja. Ini kita tamil. Langkat lu.
Kenal yung naman lang dyan. Yadrba. Kiwi kasi nga si thak mahi manay kasi loi sila na nangay thumgum daw ba? Hindi halo. Udah ba ini? Anita kumain jam dala. Masung amam sabi sida. Ang nice Kung sida table si in gidore ba? Ado, Moina masung da phasei ba ni do. hoy. Makhoi ni na chanbidana cake se ngasin ahan na ibaina sumaina sit nan gai chaba ngamjari Hauna se. de. Ado Aeri's cake and cookies ki cake se yam hawe habdi black forest ka haraga ni pura chocolate ki ta khalle bo dam manung da blackberry ga yam ho. I hawe bo mango do. Pura mango. Mango fresh ka oil ho. Hainaw amun ba? In ka law ba. Bento cake si mandi khoi Mahau tang ja hong. ado makal sumba customize to su loin ya ne cake su bento su adai jar cake su cupcake su loin mak ya ne flavor su apa ma loin khan laga dum order to san bio Ado customize tau ga harga di numi ani wali kan da tau bigadaba. ado normal na dum normal ngai habi biani ado sida Instagram page hapchar mage phone number su hapchar mage Contact tau bining bayar ga di description da changaga adum tosan bi bayar ni. ado ngasi gisna first episode ojara khoina special guest ko jaba se mathang da su adum tawjara kani random hoina haidok tabida Ma'am comment bibiro. comment section dagi lau khachu deni ko hoi tawbi ado si cupcake se hoin chawa masi gana di video se mastang swice dalo sinjage Ko video share mun wai braga di like tawbiramo channel su support tawbina subscribe tawdu yaudi to tosan sabiramo lo sala pada ma'am pun mo Ang mo sana, sana jari. Nang adulo siya ko. mayam nupi ne haga comment to dada to sanbir kanu Khoi pa ba nu ngai jade isi isi nga tani na. au